lupa karor kun rom huranduna atangba makhangi cosmetic surgery tawduna masak matau phajana luxury life amada hingduna yama nungain lainaba honarambi Chinese nupi ama police na phakre mikhan sing huralibani asumba adu election commission da Karnataka mikhangi khudam piduna ulagani Rahul Gandhi rims ki thabak lobagi process ta penadabagi wafam sauna laire pung sumna thabak suba ngambaga loinana masa mathanta breti sinbasu haiba akhanaba robot sinana puthokre government na eviction notice thokibadagi wangkai ayang pali lambi gi manakta leiba ain kaina sajilamba yum amadi dukan sing yumbu singna lauthoknaba hokre Assamda Muslim gi masing asi lising aniga nipuga mathoida Hindu singga manaragani Hemanta Biswas Higher Secondary School gi mahiroi singna makoibu lairik tamba phanganbiu laingaki thausadaba thawong yaningde oja singi pifam thokpa pe pithokpiu haiduna khongjang changsinkhre Combodia gi army ama Thailand ge tekta hojik laikhidre Combodia village da lairiba miyoi sing sapagadaba mafam singda hondokre Thailand amadi Combodia akanba mawongda lan soknari Arambai Tengon Unit 18 gi Maikeidagi Serola Mathorokli madudi miyam gi marakta naitom thokpa arungba Taiwan misak kumna nganbiramba Sire Ratan Thiyamna masagi anaba madagi manung matam sadana Leikhidabasida Arambai Tengon Unit 18 gi Maikeidagi thamoi sokna awaba amadi nungaitaba Fongdokrkli loinana laihoriba imung manunggi awabada susaruk yajari haina sumna Fongdokrkli